Nungsirwe Chilinausing, Ngaside Kipuna, Hazrat Asma binti Abu Bakr na awaba Khanki Bakimatang Punakasi. Hazrat Asma Raziallahu Anha, Hazrat Abu Bakr Raziallahu Anhu Gimachanupi Amadi, Hazrat Abdullah bin Jubairigi, Mama Amadi Hazrat Aisha Gimachemni. Miyamna Khangnarava Sahabi Nupi Singi Marung the Yamani, Yamna known Islam Puraki, Subnagi. Miyoi tara taret ki mathang di Islam purakhi hijrat ki jahi kun taret ki mamang da mahak pokhi Huzur sallallahu alaihi wasallam amasung Hazrat Abu Bakr Siddiq radhiyallahu anhu na hijrat tawkhiduna Madina da asway ngam yaudani yaukraba matungda Hazrat Zaid pu amasung sahabi kharbu makhoi gi imung manungi nupi angang sing laurunaba makada tharkhi khongsat adu da lakhiba miyoi sing adu ga loinana Hazrat Asma asu yaurakhi Mahangna Kuba da thungba matamda Abdullah bin Jubair pokhi Hijrat ki tungda khwaidagi ahanba Musalman oina pokpa ngang mahag oikhi matam adugi leita laira amadi chaba thakpa fangnadabagi wari miyamna hena thoina khangnariba aduni loinana matam adugi thauna amadi akhang kanbagi wari su hojik phauba baurau oinari Bukhari Sharif ta Hazrat Asma masamang na mahaki punsi karam na len khi haibigi matang da nakal tawri Hazrat Asma na hai aina Zubair da nikah sonba matamda mahaki oina mal sal lawing khol kari mata leiramde seba tawina bi mi so mata leiramde atopa pochai so mata leiramde subnagi ising honanaba ud ama amasung sagwal ama khak leirami Ay isamang na utki sajik phalami amasung khajur mana kaklaga dana oina pizarami ay isamang na ising holami adugi ising honaba khawadu segairakpa matamda pholami isamang na sagolgi ising pithakpa amadi machinjak pijabagi thabak tawrami loinana imung manunggi thabak ingkhang khudingmaksu isana honarami hairiba pumnamuk asida sagolgi seba tawba asina ingonda khwaidagi hena awaba moirami tawbatabu ay tal hawbadi yamna hayramde maramasina yam totchilaga yumthangnaba ansargi nupisingi manakta puduna chalami makhoi nupising adusu yamna thamoi singbi nupising oirami makhoina aigidamakta tal adu hobirami aikhoina Madina yauraba matungda Huzur sallallahu alaihi wasallam na sahardagi mile anirom lapa mafamda lam machet ama zagir oina pibirami Aina mafam adudagi khurma maru sing kokto holami nongmadi aina khurma maru kokthong puduna lakpada lambida Huzur sallallahu alaihi wasallam ga ansar gi jamaat amag langminaba thengnarami aibu budu Huzur sallallahu alaihi wasallam na ud adu khamlaga aibu tongnabi isara tawrakhi aduba aina nupa marakta chatpa adu ikai jiba aduga aigi nupa Zubair radhiyallahu anhu na yamna ikai ganba oibana Pau si tawad mahang nungai roidra khanbadagi ud aduda tongdaduna leirami aigi tawadu ubda Huzur sallallahu alaihi wasallam na ai ikair male khanduna lengbikhre ai suyumda halagle aduga wari punwak Hazrat Zubair radhiyallahu anhu da liduna tahanjarami madu tawada Hazrat Zubair radhiyallahu anhu na hayrakhi khudagi kasam Huzur sallallahu alaihi wasallam gi utta tongdaduna nahangna khurma kokthong purakpadu aidi yamna nungaijade masigi matungda khara leiragadi aigi paibungo Hazrat Abu Bakr na sebaro ema pibirakhi adugi matungdadi ai sagolgi seba tawbagi waramba adudagi wai sanghi amasung jeeldagi thadorpugumna ningtamba phangjarami Hazrat Abu Bakr Siddiq radhiyallahu anhu na Hijrat tawba matamda Huzur sallallahu alaihi wasallam ga loinaba maramna Allah gi Rasul gi sel thum darkar lakpa yai haibagi wakhalda mahaki leijaba sel punmak chawrakna dirham lising taruklom puduna chalami makhoina chatkhra matungda Hazrat Abu Bakr gi mapai bungo Abu Quhafa mamichu tanglaba matam adu fawba Islam su puraktriba ahalla sina masunupi Asma gi manakta laklami amasung hairami Nakhoi bu hundok lamduna Abu Bakr na awaba piramle adu tanatana araiba mal sang loina pukhiram lagani masina muk awaba masu ahlam le daw
मसी ताबदा हजरत आसमान खुमखी नत्ते इबुदौ अखोइगी इपाना अखोइगिदमक्ता सेल मरांग कायना थंबिरमी मसी हायरगा अइना नुंज्रेंग खरा खुल्लगा अइगी बाबागी पैसा थंफम मचांग अदुदा हपचिलमी अदुगा मथक्ता फी अमा कुपसिल्लगा इबुदौगी खुद अदु फी मथक्ता नानहंदुना यंगहलमी मदुना मरम ओइदुना इबुदौना सेल खरदी थरमलिबा ओइना खलमी मतुंगदा महांगना हायरखी फरे फरे मसीना नखोई मतम खरदी लेनबा यारगनी हजरत आसमा रज़ियल्लाहु अन्हा ना हाय खुदा की कसम अखोइगी इपाना करिगुंबा अमा थनंबा नते अइना अखोइगी इबुदौगी अवाबा अदु कोंगनबगिदमक तौसिनबा ngaktani नुंसिरबे चिलिनाउसिंग खुदिंगमक असे पुक्चेल चावबगी वाफमनी नुपी मचा अदुना हेना थोइना वाखल वाफम थोकपनी अमसुंग मबुदौदा हेना थोइना अवारापागिदमक तेंगथाफम थोकपनी मरमदी अफोंगबो ओइनादी तेंगबांग पिबिनबा हाइबासी मबुदौ अदु खक्त ngairabani खंदुना यंगबियो मपा कायनबगी मैचाक अदुगी मथक्ता चाना थंगनबा करिगुंबा अमता लैतबा अमरोमदना मकागी मियोइसिंगसु अयाम्बनी येंगनबा ngaktani कनागसु मरी लेनरमदे हानदे हजरत अबू बकर रज़ियल्लाहु अन्हु मानसाले यामना पाइबा मदि अचौब ललोनबा मिसगम ओइरमबनी तौगमसुंग इस्लाम गे मदि अल्लाह गी लंबी दंगम खै लैतबा मखै खरस तौखिबा मरमदगी मतम अदुदा अवाबा खरा ताखी महांगना खरस तौबगी खुदमदे तबुकी लांदा मयुमदा लैबा पुमनमक तेंगना पुरखी मरमसिना हुजुर सल्लल्लाहु अलैहि वसल्लम ना हाइदोकबिरमी अबू बकर गी मालना इंगोंदा कानबा पीबगुमना अतोप कना अमगिना पीखिदे मियोय खुदिंगमकी लमन आइना सिंगदोखरे तौइगुमसुंग अबू बकर रज़ियल्लाहु अन्हु गी लमनदी अल्लाह ताला ना सिंगबीगनी हजरत आसमा रज़ियल्लाहु अन्हा यामना पुक्चेल चावबी नुपीनी अहानबददी खरस तौबा मतमदा अंदाज़ मद ओलगा खरस तौरमी तौइगुमसुंग हुजुर सल्लल्लाहु अलैहि वसल्लम गी सनाया थंग हाइबदी पुनसिन पुनसिन दुना थमगनु अमसुंग हिसाब तौगनु ngamliba makai Allah gi lambida khars tau haibasi tabadagidi yamna khars tauki macha nupi sing amasung imungi nupi makhaida nasihat taubirami Allah gi lambida khars tauba amadi satka taubada nasagi thabaktagi ahenba amasung aremba ngaiganu karigumba nasagi thabaktagi lemlakpa ngaiba tarabadi lemba haibada sublai leiroi maramdi nasagi thabakti tattana hengalakani aduga satka tauba tarabadi अमांग बलैरोय मुसिरबे सिलिनाउसिंग हायरिबा हजरत सिंह असि यामना वाना नंगना लेन खरब कांगबुनी अदुबु अल्लाह गी लंबीदा खरस तौबददे मपा लैखिदे मतम मसिद मुसलमान सिंह लैत लायरगी वाफम कया पन्नरी अदु ओइरबसु नुंग पुल्लगा खांगबा मदि नुमित कयानि थंगना थंगना चरा हेनबमक्ति थोइदोकना लैरमलोय